अथुबदा ngasi maroiba pausing pizari Pradhanmantri Shram Yogi Mandhan Scheme ngasi Chief Minister na launch tawkhre project 18 miyam da khusin nakhre kunipan amana urep uyung tamkhre Manipur University of Culture uses SIGIN norms makhada implementation tawbagi thabak thoram sing athubada hawragani haina Chief Minister N Biren haikre Mayamba saklaba singmi isil inaw singna mitai maitai purupu scheduled tribe ki lista salhanana ba ahenba mateng pangbiu haina Manipur gi ningthau laisem ba sana jawbana chingmi isil inaw singi pukning sing singkhre Imphal Dimapur lambi paring sembagi thabak sathariba asi kumjali singani kungi October phawgi manungda loisinana ba pandam thamli Amadi Yungang Semduna Town Sendal Lambi Chatharamba Matai Manao Police na fare Potyan gi potlam kaya so fagatle Kurumzari Times of Manipur gi nungdang gi pau mityang tabiri basingbo Bidyapati Mengal bamna taram okchari haujik pau sandokna pizari Bharat Pumbagi Oina ngasi launch tawriba Pradhan Mantri Shram Yogi Mandhan PMSYM ngasi Manipur Desu Chief Minister N Biren na launch tawkhre miyam gi tangai phadana changba masak sing mamangi matamda phangalamdabana asuk yamna sothari bani haina Chief Minister N Biren phongdokre wafam asi ngasi MSFDS auditorium da pangthokpa tongan ma project 18 miyam da khusinaba amadi project kunipan amana urep uyung tamnabagi Thauramda Phongdokhibani Manipur Sarkar gi Manipur Police Housing Corporation na mapung oina sinba thauram aduda Chief Minister N Biren na makha taraduna lupa crore nifurom changna tongan ma department singi project sing saba loiraduna miyam da ngasi khusinabani lupa crore samaga marfu marirom changna paikhat kadaba tongan ba department singi project kunipan gi urep uyung tambani masida natana Bharat Pumbada ngasi launch tawriba PMSYM asisu state asida launch tawbani scheme asina mioi amabu chahi humpu surakba pension oina lupa listing ahum phangadaba scheme ni khunai ama nungaiba punsi amada lelhange hairabadi darkar oiba sangdaba yadaba potlam sing phanghanbani anauba sarkar asina hek lakpadagi grassroots level dagi hauna kari chari kari thakli haibadagi hauna yengduna lakli makhoi gi damak jaifa thaurang kayasu paikhatli haiki The government sahi ani dangai jari we are all new experienced late but interacting with the experienced officers, Hana Leramiba, Commissioner, Secretary, Director, Leramiba may have interaction to Kanda, Nasi, we're marching ahead. I know Pamadi, teamwork Pami, like today. All honorable MLAs, chairmen, ministers, chief secretary, bureaucrat officers, Loina Kushmaina joint work to Mutamda. Joint effort of teamwork in a separate matter. The Manipur Sakut City, we didn't cook up Pika Sakutpian. Cook up Pika Sakutpian. I'm so well. Thauram adu da Sarkar gi Cabinet Minister Singh TH Biswajit L Zenjikumar Kesyam TH Radhasyam L Dikho Leptau Haukip Nemcha Kipken TS Syam Kumar Deputy Speaker K Robindro MLA Singh Chief Secretary amadi DCP na Thauram mapu oina saruk yaki ngasi launch tawkhiba PMSYM gi anauba card sing beneficiary sing amadi district kaya dagi khangatlaba asa worker sing da yenthokpa tongan ba department gi makha da piba mateng sing sewing machine bicycle ising hapna na ba syntax sing khangatlaba beneficiary sing da yenthokpana mapung oiba Thauram oiki Chief Minister N Biren makha na Sarkar asida lairiba Minister MLA amadi officer sing punna amatta oina thabak tawminabana ngasi miyamna thajaba ama thamlakhibani sarkar gi apambadi miyamna nungaina laikhiba aduni lambi sorok semba thaknaba ising phanganba haibasidi leibak ama leirabanina adum tawragani miyamgi nungai hanba haibasidi tangai phadana hingbada sangdraba yadraba potlam sing phanghanba haibani state asigi miyamna sarkar asida thajaba thamlibanina aikhoi khara wabatai ngasi miyamda khusinnariba project sing amadi urab uyung tamli asi athubada Lok Sabha Mikhal gi Code of Conduct loibaga thabak hoba yanabani athuba urep uyung tamliba asina sagatpa honanabani ngasi sangariba project sing asigi manungda Home Department PWD Health Department kada
ED Cooperation Education Fishery Department gi project singni aduga urep uyung tamliba asina Minority Affairs PWD Health Mahut TAN Hills Tourism PHED amadi Education Department asida paikhat kadaba project kunipani haiki. Our government is doing differently. Srimati, I can proudly challenge to everyone that our government is doing differently for the betterness of the poorest of the poor peoples, of the needy peoples. Srimati, if we can phone openly challenge, we scheme Honorable Prime Minister and Center the schemes, state ki government effort, sigi port me Amarumda unorganized workers singita oiba pension scheme Pradhan Mantri Shram Yogi Mandhan Yojana Kangpokpi district ki oinasu ngasi Gamon Saparmaina CC Hall the district asigi DC Lalitham Bai Kena Haudokre, Manipur Sarkar Labor Department, Amadi Manipur Builders and other construction workers welfare board na Sinduna, Pangto Kibathoram Aduda, Saitu, Gampoizol STO and Johnson Maitei, Labor Department Labor Inspector L. Vaiku Su Saruk Yaki, Atoiba Mitung Lengu Ebawarol Piriduna, Lalitham Begai Kena, Ngasi Haudok leba scheme asigi makada mioi amana chahi humphumanga henbaga thagi lupa lising ahum phangan gadori bani scheme asigi demak matik charaba beneficiaries singna manak nakpa common service center singda register tawduna khudong chaba lauraba yagani haiki tungda DC na mioi ahum da PMSYM gi card yanthokpaga loinana sport registration su tawki. Manipur University of Culture uses SIG norms makada implementation tobagi thabak thoram sing athubada hauragani discipline amasung culture ngakna chatlabadi laibak asi manglom da sangsin ba ngamgani haina Manipur ki Chief Minister N Birena haikre wafam asi ngasi Imphal East ki Palace compound da leiba Maharaja Chandrakriti Auditorium da Department of Arts and Culture na sinduna ahum suba Tagore Award for Cultural Harmony lisingani tara mari gi award phanglakraba Guru RK Singajit Singha Okpagi Thorum da Chief Guest ki oiba warol piraduna Chief Minister na makha taraduna India gumba chawraba laibak asida Manipur gumba pikraba state amagi culture bu India government na ikai khumnaba utuna Guru RK Singajit Putegor Award for Culture Harmony lisingani tara mari award asi pirakpani wakhal sakchugi oiba khenaba kaya lairabasu aikhoi ki culture na aikhoi mayambu amat oina punsilli haiki Culture society mai koina semkana balangna ta yam tangai phadu taxi kasi व्यवहार lamsat sanabi human civilizations si culture si yam sathina mai lena aduna ni koina Prime Minister Modi ji gi level daga awang ba thak daga tawra kan kai khumna ko pirei ba ai adumaina logje ai gi mota adna masigi Tagore Award for Cultural Harmony si Bharat Sarkar na Rabindranath Tagore na miyoiba samaj gi damak tawramba khudol adubu ikai khumnaba ma di tawmil khangba oina Rabindranath Tagore gi 150 anniversary mapo kon mai leina hudokibani Culture gi lamda thabak tawriba mioi kayabu yokhatpagi wakhalonda lengak asina lupa crore ama sanction tawduna ahan begi oina unit samaga humdra mangada khodong chaba asi piduna tampaki oina lag humdra go humdoi aduga chingi oina lag kuntaret financial assistance piragani haina mahakna haiki kharab leidi leiraga yamna fazana fully khoi operate tobang function tobang amdaba khoi shortage of manpower adagi UGC ki norms matungina evaluation tawkadaba khotkadaba watpada koi recently koi cabinet ne approve tawre UGC ki norms matungina koi staff sing award passing mention nabagi Manipur University of Culture se kharab leidi leiraga yamna fazana fully khoi operate tobang function tobang amdaba koi shortage of manpower adagi UGC ki norms matungina evaluation tawkadaba khotkadaba watpada koi recently koi cabinet ne approve tawre UGC ki norms matungina koi staff sing award passing mention nabagi Respect Kumar Singh, Government of Manipur.
Thauramgi presidential speech piraduna Art and Culture Minister L. Zenjikumarna Tagore Award for Cultural Harmony Hairiba Hiram Asi Tarai Taraibe Award Natte India ki Prime Minister Narendra Modi na Chairman Chief Justice of India Amadi ECI ki Chief Election Commissioner na panel jury oina yauba yamna top pa award amani award asibo ahum subo oina Guru R.K. Singh ji tapiduna ikai khumnaba utpani anauba malem gi honglakliba awanba asida culture na aikhoibu amatta oina punsilli picture abasu Manipur asi culture gi lamdadi yamna chawi masimakna India na aikhoi gi culture bu hiktok pangamdabani haina na haiki Hoji usimukta Pichivi mahum Budimakta cultural harmony se particularly this harmony nasigi se yam important oi ba habitai koi ngarang na nangai ri akhoi uba terrorist groups ngi madugi irang duna marum modana akoi harmony oi ba makli pot amade lerama makal gi India Pakistan madu nungai ta bawari Pichivi tongan makli community maya mamagi amaga marakta leina makli nungai ta bawari Thauram aduda wangang laduna Tagore Award for Cultural Harmony awardee R.K. Singh jena culture haibasi dharma jat leite wakal tinadraba phawba culture na aikhoi masel gi marakta lipun ama sagatuna amatta obigi wakalon ama purakpa ngami haina mahang na haiki na kaya Bharatanatyam kata kaliye odisi aduda hari bamayam singamnungda koi maitai jagoi asisu bekhrabalam ni mayam gi yengirubati Manipur masal leiriba kala sibu sakhang biradana Koiraba matungi mamangda Parliament Sangeet Nat Academy Linkat Pamatamda Adudi culture Sividi Amaru Oy High Matamadu Wakan Kanbangabal Laigomba a Koyin Lucingo Mayam the Kanaraga Linkat Pamatamda Live Kibada Adudi Kogi culture gi Lady but Jagoi Kangde Sigmasi Koina Kangboina Award Pisi Hana Kanaba Matamda Jagoi Marika Kanki Kari Kali Bharatanatyam kata kali Manipuri asi mai khakta khanbani hojek tara muksure Tampakta khundariba mitai maitai phurup nongma natraga nongmadi soidana mutkiba yabagi tangkak amada leire maram aduna chingda khundariba mayamba saklaba chingmi isil inaw singna mitai maitai phurapu schedule tribe ke lista salhanbada ahenba mateng pangbiyu haina Manipur gi ningthau lesemba sana jawbana chingmi isil inaw singi pukning singsinkre Ukhrul district ki manung chanba tasar village da laiba BA office compound da pangthokiba tangkhul phurup ki kumhai ama oiriba luira fantina saruk yakhiba ningthau lesemba chana jawbana tampakta lairiba maitai phurupna khundariba mafam ase asuki matik piki masigi manungda chingmi isil inaw Singna tampak ta kumtharak khundari punna nungsi chanana hingminari maram aduna aikhoi masel gi marakta ahenba nungsinabagi mari thamduna dabi ama tanba matamda punna saruk yaminaba matam oire haiki Ministry of Road Transport and Highway gi makhada Bharatiya Infra Project Limited BIPL na Manipur gi lifeline ama oiriba Imphal Dimapur lambi paring sembagi thabak sathariba asi kumja lesinganinga kungi October faw gi manungda loisinaba pandam thamli lambi paring asigi saruk ani thokne semgat sagat bagi thabak sathariba asigi ahanba phase oiriba Kaubru Laikhadagi Senapati Fawgi kilometer kuntaret sangba lambi paring asigi saruk chada marfudi sem sabagi thabak loisille hojik chada kun watpaga loinana lambi gi nakal gi drainage amadi culvert ki saruk su awatpa leiri ani suba phase ki saruk oiriba Senapati dagi mau phawgi kilometer nifunipan sangba lambi paring asi semgat sagat pagi thabakti khumang sausindana leiri hojik phawbada Chada kuntra khaktamak loisili matam sangna lambi paring asi sem sabagi thabak khumang sausindabana lambi asta chasuk chachin tawriba singda awaba kaya mayok nabada natana lambi gi nak yata leiriba mioi kaya lambi adudagi tholakpa uful kaya na laina kya paghananaba machak ama oihalle hauzik lambi semgat sagat pagi thabak asibu haktheng nana yengsil lubada Tom TV News ki report ki matung inadi lambi paring sembagi thabak asi apiba matam gi manungda loisinba ngamgadara haiba asi achabu wahang ama oiri nungzu panthagi matam oirakbana lambi asi semba loisin haudrabadi amuka hena miyamda awaba ama mayok nagadori hauzik lambi paring asi sembagi achauba hapigani daita lawriba BIPL gi project manager thangjam return join ga haktheng nana unabada lambi paring asi ministry gi Pautaki makhada paikhatpani project asi lisinganiga kungi October phawgi manungda loisinobgi pandam thambaga loinana akanba mongda thabak suri haiba wafam kaya amasu phongdokhi
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯔꯤꯁꯤ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯗꯒꯤꯅ ꯑꯩꯈꯣꯏ ꯁꯦꯅꯥꯄꯇꯤ ꯐꯥꯎꯒꯤ 27 ꯀꯤꯂꯣꯃꯤꯇꯔ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯁꯇꯤꯡ ꯔꯣꯗꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯔꯦꯡꯊꯅꯤꯡ ꯇꯧꯕꯅꯤ ꯁ꯭ꯇꯔꯦꯡꯊꯅꯤꯡ ꯑꯣꯐ ꯗ ꯑꯦꯛꯖꯤꯁꯇꯤꯡ 2 ꯂꯦꯟ ꯋꯤꯠ ꯄꯦꯞ ꯁꯣꯜꯖꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯔꯛꯏꯁꯤ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ 262 to 287 ꯆꯦꯅꯦꯁꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ DBM ꯇꯧꯕ ꯂꯣꯏꯔꯦ almost loire huzik 4.5 kilometer mukta ngaire aduga sigi matungda akoina bituminous concreting tawraga akoi final akoi gi road si akoi yamna nungaina chatnanaba akoi sahi 10 muksi akoi gi yamna pathetic condition da lerakpasi huzik improve tawre Amarom da Thadau Student Association ge Socio and Cultural Secretary Tangkhang Myang Kipken na lambi sembagi thabak asi paikhat labasu lambi gi nak yetta laigadaba drainage sing mapung phana semgatpagi mami tadri maram aduna mari lainaba ministry amasung thabak paikhat leba agency na quality control tawduna kathokpaga loinana thabak subiyu haiki. Maintaining that the northeastern part of India, especially Manipur, normally receive abundant rainfall every year. Normally rainfall starts in the beginning of the month of February and tends to continue till the late November with little or intermittent pause. As a result, the roads are owing to wet condition, overflowed with waters. When heavy vehicle passes on the road owing to wet conditions and the hefty load it carries, the condition of the road deteriorate within a short span of time. This is the reason why we need proper drainage systems. Hojik je akhona laizari pham pham masi National Highway number 2 Imphal dagi Dimapur adaga mathang Assam adaga other mainland India gi states ka ada phaudok pa yabagi lambi ani lambi asi mamangai dadi upun potholes adaga akai ho myam sina thallaga mayam gi commuters myam gi chatpa nungai daba khudong cha daba yam lerambani adu hojik di BIPL haina Bharat Infra Project Limited na paikhaliba khongthang sida lambi asi yamna phajana sagale adaga loinana project asi 80% completion da yochala e paudam jariba khangem roadsan camera person ga loina blessing gang mai National Highway number 2 new title man bi makha taba pau bijadringe da break matang lozari lamjingba jewelry na adom gidama khwaidagi asengba sana khwaidagi ahongba sana asamalda fanghanjari aikoi gi service sing di inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna logzari nomaizing numitsu adom gi service ta leizari Nasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbajewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940299391. Lamjingba Jewelry. Good quality is our priority. Admission open. Institute of Manipur Arts Imana Sinduna acting course ki damak lakriba March ki tarik mari dagi form thaba haujaragani. Art pu pamjaba thawai yawba miyoi singna makhada pijariba address amadi contact number 8974044243 amadi 7005615228. Loinana Aisham Kishore Singh Senior Film Artist Manipur Sagolban Tera Tongbram Lekai Mamang Leraktagi Khambiba Yagani. Telephone number amuka ningsingjari 8974044243 amadi 7005615228 ni. Break ki matungna pau makhata na pizari Manipur gi lengak amadi Jurong India Private Limited ki consultant singa Chief Minister gi Secretariat ngasi yana cherol amada khudyak pinakre yana cherol asigi makhada electric na chenba bus transit infrastructure smart health natana tongan ba project kya lamdam asida paikhatna ba investment kaya mapan gi campaign sing da tawhallagani hairi Communist Party asi masagi ideology amadi principle ngaktaba party ama oire Congress ki namai paiduna laiba kainaba amadi sarkar thugaina na ba wangang duna leire haina BJP Manipur Pradesh ki wangang loi chongtham bijoina phongdokre ngasi paumi singa unaba amada mahakna makhatara duna Communist Party na laigumna lachariba makhoi gi luchingba Lenin amadi
Marxist na pamjaramba wakhalon adu ngasidi lamdam asida leiriba Communist Party asina tayona halle Communist ke ideology ngakna chatliba singbudi ikai khumnei adubu sudo Communist oiriba lamdam asida Communist Party asibudi ikai ningba pokte haiki. Sikkim gi Ranipur bypass da tha asigi tang ahumda mihat thina hatok laga thambiramba laikhidraba of Agriculture Engineering and Post Harvest Technology Sikkim gi Assistant Professor Angom Ingosagi thawa yaudraba haksang ngasi mahaki poknapam lamdam Manipur da kangphal gi lambi da porakre inau sagi thawa yaudraba haksang Manipur da yorpada inau sagi imung manunga loinana okpa yaukhiba social activist ningthozam popilal na ingosa mihat ki case CBI da Piduna Tigat Hangadabani, Atuba Matamda, General Mio Sing Sairak Pangangadabani, Awaba Tahoriba Ingochagi, Loinabida, Matik Chaba ex Gracia Pibaga Loinana, Sarkar Gitana Tabak Ama Happy Gadabani, Karigumba, Hairiba Dabi Sing Asi, Tabak to Ontok Trabadi, Akan Bakongjang Sangsingani Haiba Wapam Sing Sutamki. Mahak si kang latong bida o aba matungda memorandum so khoi chief minister da pisan jagre mahak ki macha nupi ama amadi huji class 12 thari ba macha nupa ama su lehori andra khoina sarkar si du haijaning madi accuse ori ba misak asi crime si da chena ba mipum khuding mak matam chana matik chaba ain gi matungina dandi pibiu aduga lemhauri ba magi nupi se natraga magi macha singa se masi mangjagraba thawai se paisa na mantikna badi nate adubu magi laihoriba loina bi amade macha singa se tungkoina punchi hingdabdi yadabnina kara saphana na bi damakta Manipur sarkar na paikhat pa yaba thabak paikhat piu matik chaba compensation pibiu aduga magi nupi sisu even qualification laibanina maga chana ba thabak amadi Manipur sarkar na pibi dabi yade aduga atuba matamda hairiba case si CBI de sinabiu karigumba masida neglect tawrak pataragadi makha taba khongjang changsilakani habse ngasi media gi through da khoina phayeng gi prajamyam gi mihut silaga ina phongdok chari Bharat ki oina ahanba amadi amatangairaba National Sports University Imphal mapung phana chalaiba ngamdre senja thumja tawbana pik thale BC register amadi atai maru oiba official sing hojik phauba thambidri haina hiram asigi matangda transparency lehenbiu haina RTI gi kuthangda haukiba chahi gi December 12 da wahang kaya hangkhrabasu ngasi phauba wahang gi paukum pidana leire tha asigi kunipanda second appeal tawkhrabasu Central Information Commission New Delhi na pamliba paukum sing Pikhinaba Kanghalakba Laikrabasu Fangdri Haina RTI gi applicant oiriba Imphal East ki Sagolmang Wakhong Makha Lekaidegi ke Joy Maitaina Fongdorakli Hauzik Kongi Nong Khara Lakpa Horaklabasu Ukhrul District ki Tongan ba mafam singda thaknaba ising phangdabagi mafam aduge khunja sing awaba kaya mayoknare khunja singna ising liter 10 kun khak launaba tawbada ahing nongyai fawba ngainare isingi amanasu khong isingi matangdasu khanghen Hanthakre, Madam Aduna, Nasiki, Langano, Ukrulgi, Braza Singi, Awaba Asi, Yangbiduna, Laukatpam Tokba, Tabak Sing Laukat Piu Haina, human rights activist, Tungray, Ngankang na Fungdorakli. Villages taki exam thaba lakpa singsu ising phong da pagi nungdang pung poro pung ama phau liter 20-30 ki tambak ngaira gari pa su yam disturb tawre aduga imphada koi na liter Syntax amount of 1,000 the pang dipasi ukur the 4,000 the PDA. As a quick human right to su fundamental right to su yam effect away. As it is a quick water city basic requirement ni government na so government na si same big to puni hai je a quick thajaba lay a quick hochi minister tawripa honorable CM adu concerned department na su Asi kumba ising waba city kaya yang sin bio hai se ek personal view ni Manipur da leiba Catholic Society gi makhada leiba school singi marakta ningtam lal holup amana thamlakhiba athingba asina maram oiduna school singda angang thindok thinjin tawduna hingnana hotna jariba van service singda yamna chauna akaiba pibata natana akitu jungba pokhalle maram aduna hiram asigi matangda Manipur lengakna Mityeng sangba matam oirabra haina All Manipur School Students Transporter Association gi serol amana hairakli serol aduna makha taribadi tai anigi marakta muknariba asi athuba matamda yanaba puraknaba hotnabiu waroisin ama puraktrabadi school singi angang lokthok losin tawba leplakpa yai hairakli Lamdam asida Assam gi kharkhatigum yungang semduna chauna senda lambi chatharamba maitai manau thawbal
Police Commando amadi nupi police ki apunba kangbuna fagatkhre ngarang numidang pung 5:15 rom taba aduaida Sathakhiba drive ta matai manau adu Thobal athokpam awang laikai da leiba masagi mayumdagi phagatpa ngamkhibani phagatlaba matai manau adugi mamingna changang mayum Badal Kumar amadi Roji kawi makhoidagi local mat ram bottle chamaga kun yungang sembada yananaba sizinaba masak khangdaba sprit manba bottle tara bottle makum lisingamaga samnga humdra yu hananaba bottle chani yungang adugi maming thananaba nambada sizinanaba screen printing frame mari Rolex ing kauta taret amadi atai yungang sembada sizinanaba potlam kaya amasu phagat pangamki maru oina matai manau aduna local yu dagi allmong XXX ram semgat lambani hairi BJP Manipur Pradesh na sinduna mamangi sahi singda pangthokibagum hayeng BJP State Convention Palace Compound da leiba Maharaj Chandagriti Auditorium da pangthokadori thoram asigi mangoina na ngasi party asigi matam kharagi oina hangliba Kanchipur da leiba office ta pangthokiba paumi singa unaba amada party asigi State Secretary L Ts Kumar na convention asida party ki luchingbi amadi miyam na saruk yabi haiki asigi tang taruk 2019 hariba numit asi khayini hariba numit asi digi pung ayuki pung tarama thoi dagi na nungtil gi pung ahum phauba sathagadaba BJP gi oiba state convention pangthokni Mahiroi singda makhoi gi wakhalon amadi thajaba kaya akiba yaudana memang da Pukhatpa ngamnanabagi pandamda IGR gi lising makhada 9 sector AR gi Tulihal Battalion na sinduna National Security Day ga mari lainana mayang Imphal da laiba Nilamani English School gi mahiroi singi oiba declamation competition ama ngarang school asida pangthokre Is there any justification of war and establishing peace is not possible haiba hiram da pangthokiba competition aduda mahiroi Singna hiram asigi oiba apaphatagi matangda motion sing pukhatnaki thoram adugi saruk ama oina Indian Defence Force na piriba career option singi matangda informative lecture amasu pangthokhi amaromda 9 sector AR gi Thobal Battalion nasu Kamjong district ki Yausem Khulda laiba Blessing Academy Orphanage and Day School da lending a helping hand haiba team da school gi mahiroi sing da solar lamp sing yenthokhi loinana battalion asigi upper Khoripo company operating base na sinduna Kamjong district ki Lunthoram village da Suhait Saibi H ki matang da wakhal taminabagi thoram amasu pangthokre hairi IGR South ki lising makhada Kuntaruk Suba Sector Assam Rifles ki More Battalion sinduna tha khudingi village sip amade secretary singi oiba mifam amangasi timino village da pangthokre mifam aduna Assam Rifles na lakholakliba thabak thorang singbu thagat pa phongdok loduna village sip amade secretary na security ki oiba section thorang sing dasu angam mateng pangani haina phongdok khibaga loinana information amade mobile number sing launaki hairi Assam Rifles Technopo Battalion amadi Kuki Students Organization More Block na sinduna drug awareness program ama tengthabi AR camp ta pangthokre thoram aduda KSA gi executive oza amadi khunja sing na saruk yakhi Assam Rifles ki Dr Major MD Akbar amadi khudeng thabi post ki company commander Major Nabakumar na mayai ka ba nisan na thogalakpa yaba amangba kaya gi matangda wafam kaya amasu thamki People's Liberation Army ki yathang makhada thabak tawduna lakhiba khurai singangbam laikai degi RK Thoi party na sinaba thabak ama pangthokna na chatpada khudong thiba thodok amada leikhidabada party asna ikai khumnabaga loinana awaba phongdorakli wafam asi RPF ki publicity ki assistant secretary Bankim na thadorak cherol mana khangalakhibani RK Thoi party asigi second lieutenant oina thopuduna lakhibani mahaki atopa maming tayai amidi sana thoi kawi haina cherol asna makhata na phongdorakli The Federation of Film Societies of India ga Film Society of Manipur amadi Manipur State Film Development Society ga khusam naduna International Women's Day ga mari lainana celebrate women's power in peace through cinema haiba hiramda nimit humni gi oiba International Women's Film Festival lisingni taramapan tha asigi nipan degi tara fauba MSFDS ta pangthok lagani
Festival asigi mangoinana ngasi Manipur State Film Development Society da pangthokiba paumi singa unaba amada Film Society of Manipur gi President Megasandra Kongbamna festival asida tongan malaibak singi short film ama yauna film nipan utkani Kazakhstan gi short film ama utuna festival asi hogdokani Tajikistan, Bangladesh, Assamese, Malayalam, Bengali amadi Canada gi film Sing Festival asida saruk yagani maram aduna lamdam masida lairiba nupi filmmaker sing film scholar critic filmmaker cinephils writers amadi theater amasung performing art ke lamda lairiba miyamna festival asibu utkadoriba film sing miyeng tabiu entry fee lozaroi film utpa loiraba matungda interaction program su pangthoklagani haiki contemporary film film festival is the entry fee later me loyal yang adagi ko Bangladesh film ji yong kanda ko khanga ni ko Bangladesh satraga soba Bangladesh se kamdori ke moi leiba culture kan ke no ji film ji yeng phangdori ni adagi ko ge Tajikistan ki film ji yaw ji moi lamjur kari sane moi culture mayam uduri ni romance ki Romeo Juliet ka bagi to da wari ni hai yo film ji yang tang na phangri na se mayam na Manipur film nusiba mi mayam filmmaker sing adigi theater toriba adigi sumang na toriba adigi kan site ka toriba literature ki kambu literature da beso film mayam yauri Manipur State Kala Academy na sinduna iboyaima sumang lela sanglenda pangthokiba niputaret suba all Manipur sumang lela festival gi ngasi mangani sanba numita thaudam gyanendro ni iraga N Sangita Devi na lamjing lamtakpa women for culture center ki kanglup na sanaba Harisandra amadi Naurem Roman gi mayekta Khetrimium Fulka Devi na takpi tambiba Chanurakam Dharma Association gi Haurai Folanglei haina mingthonba sumang kumhai ani sanaki Chahi tara hena Bhutan gi Formal Youth Academy National Team gi coach oina thau puraklaba Chenchou Dorji FC Imphal City gi coach oina Manipur da thunglakre ngasi Singjamai da leiba FC Imphal City gi office da pangthokba paugi mifam amada club asigi nauna coach oigadoriba Chenchou Dorji na Manipur gi naha sing asi football da thawai yawi haiba tare mahaki maikai da gi su Manipur gi football lar singi damak kari tawba yabage haibadu yangsin minasi haiki I have a contract from yesterday, and then yes, I will be a part of this Impal city, and I will be working with the youth of Impal and the people of Impal, and I hope like I can take forward football of Manipur, so that like I have seen a lot of passionate people, passionate youth. I heard from others like people are really passionate about the football in Impal, so it's really like exciting to go forward and watch what kind of result, what kind of work, what kind of things I can contribute to the football of Manipur. Organization of Islamic Cooperation amadi tongan ba international organization singna India amadi Pakistan ge tangdu laita da phibam asi makha tana laitana ba maikai animaktagi hotnabiu haina khraba matung Pakistan ge Prime Minister Imran Khan ge listing makhada Pakistan ge army na Jaish-e Mohammed ki Chief Maulana Masood Azhar ge Manau Nufa Abdul Rauf Asar yauna aina thingkhraba lalholup asigi lanmi nifu ga mari fakhre Mufi Abdul Rauf Asar Hojik Army ge protective custody da thamli wafam asi Pakistan ge authority amana thadorak pacherol amana phongdorakhibani Malem gi khwaidagi polluted oiba city kungi manungda city taramanga di Bharat ta lai haina environment NGO Greenpeace ki handak ta puthokib study report amana hairi Delhi ga yumthang nana lairiba Gurugram amade Ghaziabad na city taramanga gi manungda khwaidagi polluted oiba city oiri Bharat ki konung oiriba Delhi na malem gi oina haukiba chahida taramathoi subada laiki hojik su Delhi top polluted capital cities singi manungda ama oiri aduga city kungi manungda city mangadi China Pakistan amadi Bangladesh ta lairiba city singi manung chali haina report asida yauri Jammu and Kashmir da Pulwama district security force ka khut thokna khibge thodokta
loop ani sireba lalho ba ani adu karamba lalho ba loop tagino oigadori bano haiba adu kanana tigatli haina police ki report amana hairi khut thokna bagi thodok adu ngarang army ki nifuni thoi suba Rastriya Rifle CRPF ki chamaga marphu suba battalion amadi police ki apun bakangbu amana trial gi mir mohalada thibo humgi thabak sathaki maduda numidang wairam gi matamda awani porada lalhoba ani adu lotuna leiram khibadagi khut thokna khibani Arabian Sea ki kha nongsup amadi awang nongsup maikaida oiba akanba nonglei nungsitna maram oiraga lakliba numit kharani Manipur amadi Nagaland yauna Bharat ki awang nongpo ki lamsingda len yauba akanba nong jubata natana untaba phawba yana leiba ya haina Meteorological Department ki weather forecast na khangalakli loinana awang nongpo ki state singda leichil ka hena thaba amadi ingbagi chang 8 degrees Celsius phawba yogani amaromda Jammu amadi Kashmir Himachal Pradesh amasung Uttarakhand akhak arau yauba nonglei nungsit mayok nagadori Assam gi Nagaon district ta Kachua village ta mima nadraba nupi ama mioi mangana nupi oibigi ikai khumnaba manghan biramle police tagi phangba pawgi matung ina mahak haukiba nongmaijang numit ki nungthilda mayumdagi cycle tongduna chatkibadagi thiba khangdana leirkhraba matung nongalaga mahak mayumda lakhi amadi thokiba thodoksing adu imung manungda paw tambadagi police ta wakat khibani tungda police na laukhatpam thokba thabaksing laukhatpaga loinana cheneriba miyoi sing phanana bakkan honari hairi ngasi nungthil phongkiba pawse sing maroiba paw amuktang punna khangminasi Kanglei Paki Maira, Chief Minister na tongan ba project kaya sangakre, kaya aman urep yung tamkre. Imphal Dimapur lambi lisingani kul fawi manungda losin na pandam thamli BIPL. Seng da local met for liquor kaya kono namatay manaw fare. Bharat ta khwaidagi polluted moiba city trama lere report. Kangla Faw, project taraga mapan sangakre kunnipa na urep yung tamkre. Politician Sakar Niwebigi Service Tobuni CM. Communist kidi leader government tuai na basin bahai basi ngakoi gilu tongda loina dura laklabani bijoy. Local met yu sunglambi nupi ama fare. Pau jail. CM na department sina paket kadaba thabak tara mapan sangakre lupa crore sam marfu mari point nifu mga sangadaba project kunipan su urep yung tamkre. Chemical kaya hapsin duna yungangi mong da semlamba mafam ama tuai kre. MLA Chartolian gi wafam janing da fongdo kre. RFF na awa fongdo le. Pandam Tangkun Frup ya coba kumai ama oiriba luira fitta ningthau saruk yakre maitai mitai frupu ST list chalan bada mateng pangbinaba ningthau na appeal tawkre ngasisu Manipur masung ama CM na project kungani pan sanga bolena project trama palsu nauna sanaba nunglep nungyung tamkre issue ama lakpada debate tawna khadaba mathau tai maina singmi singa thengdaramba khudong sadaba sing kharama kai dihan thanba ngamlagani kaisi Aroibada maroiba paw amuk hana pizari Pradhan Mantri Shram Yogi Mandhan Scheme ngasi Chief Minister na launch tawkre project taramapan miyam da khusin nakre kunipan amana urep uyung tamkre Manipur University of Culture uses SIGI norms makhada implementation tawbagi thabak thoram sing athobada hauragani haina Chief Minister N Biren haikre Mayamba saklaba chingmi isil inaw singna mitai maitai purpu scheduled tribe ki list da chalhanbada ahenba mateng pangbi haina Manipur gi ningthaulai semba sana jawbana chingmi isil inaw singi pukning singkre Imphal Dimapur lambi paring sembagi thabak sathariba asi kumjali singani kun October phawgi manungda loisinna pandam thamli Amadi yungang semduna chawne senda lambi chatharamba matai manau police na fare potyangi potlam kaya su phagat kre Ngasigidi Times of Manipur na pizaba numidangi paw matang sa loisinjare miting tabiriba punamapo amuka hana khurumjari